Ngarang Moreda AHENBA State Security Force Thamnaba 3rd IRB ki Commandant Balaram na luchingba IRB MR Amadi Manipur Police Commando Persal Hongfumapan gi apunba team ama gari tara da chatkibada Tengnopal da masing yamlaba kuki nupa singna lambida nung paisinduna mai thaduna amadi JCP ani faina khamsinduna chatpadagi Thatpadagi chatpa yadana leirakibadu ngasisu leiri lambida apanba pirakpa pumnamak takthoknaba order amaga loinana chatkiba Rapid Action Force RAF ki achoba team amana Palelta Leiba Commando Complex ta leihobadagi State Force ki combined team adu makhatana changsinba ngamkhidabani Team adu ngarang Tengnopal da leiba 20 AR gi camp ta hing panki hauzik faba mafam adu da leiri hari Palelta leihoba RAF ki team adu ngarang ahing pung tarani thoimuk taba matamda IMPHAL da amuk khanki makoina hanbagi maramdi Moreda chatpa matamda karigumba irang thoraklabadi panthabagi mathau tarakadauba adubu IMPHAL da ngasi kokomi gi achoba rally amal leibana IMPHAL da security measures lokhatnabagi damak chatpagi tangai fadabasu leibana ngarang Palelta leihoba oiraba yai haina pau amana hairi hauzik IMPHAL da mass rally ingna tapna loikhrabanina RAF ki team adu hayeng Tengnopal da amuk chatkadra haiba ngamdri marak sida ngarang ahing Manipur Police ki apunba team adu IMPHAL da hannaba thorang tarurabani adubu Saibom da kuki terrorist singna ambush taunaba ngaiduna leibagi pau ama fangbadagi hankidabani hainasu official oinadi confirm toba ngamdriba pau asena makhatari adubu Moreda AHENBA State Security Force thazanbagi Home Department ki order di ahongba leitri hari